Houkhiba Pung Mari Asida State Asigi Oina Meeoi Mapan Dengue Positive Oiduna Apunba Case Lising Mariga Changwaga Houkhiba Sukhre Haina Directorate of Health Services na Thadorakpa Report Amana Khangalakli Report Asigi Matungina Houkhiba Pung Mari Asida Hengalakiba Dengue Positive Case Mapan Asigi Manungda Imphal West Tana Ahum Amadi Imphal East Tana Tarukni Amaramda Ngasi Fawbada Imphal West na Dengue Positive Case Lising Ahunga Chamaga Yankai Manga Tengaduna Khwaidigi Positive Oiba District Oidi Hairi Masigi Matung Tarakpada Imphal East Chamapan Gatara Bisnupurda Chamagatara Nitoi Senapatida Hompumari Ukrulda Nipumapan Kangpokpida Taruk Thaubalda Chama Kaksingda Yankai Humdoi Kamzongda Mapan Chandelda Kontra Tamelongda Konipan Churachampurda Nipan Noneda Tara Amadi Teknopolda Kunni Adumakpu Hairiba Laina Asi Jiribam Amadi Festival District Tadi Ngasi Fawbada Amata Tengadri Hairi